ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯆꯦꯗ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯤꯖꯜꯂꯤ ꯑꯩ ꯍꯥꯏꯕ ꯐꯖꯅ ꯁꯦꯝꯃꯦ ꯗꯦꯠ 20 ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯇ ꯌꯥꯎꯕ ꯑꯆꯥꯄꯣꯠꯇꯣ ꯃꯥꯟꯕ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯣ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦ ꯃꯅꯥꯛꯇ ꯑꯩ ꯅꯝꯃꯤꯁꯦ ꯀꯣꯜꯀꯇꯥ ꯌꯧꯔꯀꯥꯟꯗꯅꯦ ꯏꯝꯐꯥꯜꯗꯒꯤ ꯄꯨꯡ 4:10 ꯄꯥꯏꯔꯛꯄꯅꯦ ꯑꯗꯨꯒ ꯀꯣꯜꯀꯇꯥꯗ 5:25 ꯌꯧꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦꯍꯦ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯑꯦ ꯂꯨꯄꯥ 5,000ꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯇ ꯌꯥꯎꯕ ꯑꯆꯥꯄꯣꯠꯇꯣ ꯃꯥꯟꯕ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30ꯗ ꯌꯧꯔꯛꯄꯅꯦ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯐꯥꯎ ꯉꯥꯏꯗꯣꯏꯅꯦ ꯌꯧꯔꯦ ꯃꯣꯏ ꯑꯦꯌꯔꯄꯣꯔꯠꯁꯦ ꯐꯖꯩ ꯀꯣꯐꯤ ꯊꯛꯅꯤꯡꯗ꯭ꯔꯥ ꯗꯣꯔ 5ꯇ ꯂꯩꯔꯦ ꯀꯩꯅꯣ ꯉꯥꯏꯔꯤ ꯇꯦꯛꯁꯤ ꯉꯥꯏꯔꯤ ꯕꯨꯛꯇꯤ ꯇꯧꯈ꯭ꯔꯕ ꯋꯥꯕꯅ ꯁꯤꯗꯧꯔꯕꯅꯤ ꯂꯝꯕꯤ ꯎꯕ ꯑꯃ ꯐꯖꯕ ꯌꯧꯔꯦ ꯁꯤꯗꯅꯦ ꯂꯩꯗꯣꯏꯁꯦ ꯑꯥꯗꯩꯁꯦ ꯁꯤꯗꯒꯤ ꯋꯥꯠꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯁꯦ ꯋꯥ Chinese New Year gini. ꯆꯦꯒꯤ ꯕꯤꯜꯗꯤꯡꯁꯤꯗꯤ ꯃꯣꯜ ꯃꯅꯨꯡꯗꯅꯦꯍꯦ ꯂꯩꯔꯤꯁꯦ ꯑꯌꯥ ꯖꯤꯟꯁꯇꯣ ꯁꯤꯒꯤꯁꯦ ꯂꯦꯐ ꯊꯝꯕ ꯖꯤꯟꯁꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯈꯔ ꯕꯤꯜꯗꯤꯡ ꯑꯔꯤꯕꯅꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯔꯨꯝ ꯃꯥꯏ ꯒꯥꯔꯗꯦꯟ ꯃꯆꯥ ꯕꯤꯜꯗꯤꯡꯗꯤ ꯍꯥꯟꯅꯒꯤꯗꯨꯅ ꯐꯖꯩꯌꯦꯕꯀꯣ ꯔꯐꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯕ꯭ꯔꯦꯛꯐꯥꯁ ꯔꯦꯗꯤ ꯊꯝꯕꯤꯔꯝꯃꯦ ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯔꯅꯤ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯗ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯁꯣꯏꯖꯤꯟ ꯑꯆꯥꯔꯒ ꯁꯤꯅ ꯊꯥꯏꯂꯦꯟꯒꯤ ꯆꯥꯛꯅꯤ ꯆꯥꯔꯒꯦ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯒ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯣꯜꯗ ꯀꯨꯝꯃꯨꯈꯤꯒꯦ ꯖꯤꯝ ꯑꯃ ꯂꯩꯁꯦ ꯁꯤꯅ ꯑꯉꯥꯡꯒꯤꯅꯤ ꯋꯥ ꯌꯦꯡꯉꯣ ꯎꯠꯂꯛꯀꯦ ꯀꯣ 와우 솜덕이야
ꯐꯖꯗꯦ ꯄꯥꯛꯇ ꯆꯠꯂꯨꯒꯦ ꯁꯤ ꯀꯥꯗꯣꯏꯔꯥ ꯁꯤꯅꯤꯅꯦ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯆꯦ ꯅꯪꯅ ꯂꯩꯍꯥꯎꯒ ꯁꯥꯠꯂꯦ ꯍꯥꯏꯕꯗꯣ ꯁꯤꯔꯥ ꯁꯤꯁꯦ ꯍꯦꯛꯁꯦ ꯀꯥꯗ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯍꯨꯝ ꯍꯦꯛꯑꯣ ꯑꯩꯅ ꯍꯦꯛꯇ ꯑꯍꯥꯟꯕ ꯎꯕꯗ ꯁꯤꯁꯦ ꯀꯩꯅꯣ ꯈꯨꯐꯖꯗꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯦꯛꯀꯦ ꯁꯤꯕꯨ ꯌꯥꯗꯣꯏꯁꯦ ꯀ꯭ꯋꯥꯛ ꯌꯥꯝ ꯄꯣꯝꯕꯅꯦ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯆꯦꯗ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯤꯖꯜꯂꯤꯅꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯩꯅꯤ ꯍꯥꯏꯌꯦ ꯃꯣꯏ ꯆꯥꯏꯅꯤꯁ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯐꯖꯩ ꯍꯥꯏꯕ ꯐꯖꯅ ꯁꯦꯝꯃꯦ ꯗꯦꯠ 29ꯗꯅꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇ ꯇꯥꯔꯦꯐꯖꯩ 이사이세 뭐지 이사이 어머나 드레스 큐트 ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯏꯆꯟꯅ ꯄꯥꯝꯒꯗꯕ ꯐꯖꯩ ꯃꯣꯏ ꯆꯥꯏꯅꯤꯁ ꯃꯌꯦꯛ ꯊꯥꯏꯒꯤ ꯃꯌꯥꯡꯇꯣꯟ ꯁꯣꯁꯦꯁ ꯑꯃ ꯂꯧꯒꯦ ꯁꯤꯝ ꯂꯧꯒꯦ ꯑꯝꯇꯪ ꯂꯧꯒꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯤ ꯆꯦꯔꯪꯗ ꯍꯥꯞꯇꯣꯏꯅꯦ ꯆꯦꯔꯪꯗ ꯍꯥꯞꯄ
ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏꯁꯨ ꯋꯥꯕꯒꯤ ꯀꯣꯏꯕꯗꯤ ꯆꯠꯇ꯭ꯔꯤꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯀꯩꯅꯣ ꯑꯦꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯜꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯦ ꯑꯗꯨꯝ ꯃꯊꯪ ꯐꯖꯕ ꯃꯌꯥꯝ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ. Thank you for watching. Bye bye.